Mama, nang nasidi, English kay amna lolina, mausagan manadi. Laik su tamlake haidna, no mata suengon na laik takpira kwasunate. Adu yang nasidi nang kamnong na English amna ngang libano. Hehehehehe. Hey, nama aise, asamba, lubina tine hey. Pitribi ase, matak maka tok tak, ontok pengaman lupini ne aise. Kay nune nasigi, ako imay mataw sibo. Oh. Sayang nga mayeng lagi. Hello ba? Wahang nga mahangjil lagi. Ima, ado eradi, ay ko'y salam makahang lagi ni. Kasi ang takong binao ba? Hehehehehe. Hanging ba hang lako ni? Nang na, janing ba wahang hang lako ni? Nama ay na ilay na pa kong pitoke. Hang lagi ito di ba? Ado bro? Thong nga makaklay ba? Thong do, kilometer kun sangi. Hairiba thong asigi mathagta kilo lising anidagi hena lumba gari amata landa yadeba ado ima nongma kilo lising ani haibadi keji lising ani lumba kara makhak kilometer kun sangba thong asigi mathagta thauraga lae hairiba keji lising ani asigi mathagta gram chamatang henba matamda hairiba thong ase hekta tekadawribani keji lising ani chap chana faraba karado kilometer kun sangba thong asigi mathagta kilometer tararom thorakle kilometer tararom thaujilaklabagi matam adumaktada karom dagino khangaudana gram chahumuk lumba puset ama paisilagtura kar adugi mathagta tonglare karado madugi mathagta usek ado tongna thauba horakle adudi ima thong adu tekroidra madu haira o nangi wahang kato yamna lausing layba wahang ni adubu nama ingon dadi karisu nate he adudi thong adu tekroidra asinatra nangna hanging libado haibadi thong adu da keji lising ani dagi hena lumba gari amata thauba yade kar adugi arumbana keji lising ani ni kilometer taramuk thorklabagi tongda gram chahumuk lumba usekama mathagta tong sillare adudi niyomgi matung inadi thong ado tekpham thoi sinatra adubu thong ado sungtek tekloi madugi maram nama ai hairakke thong ado tekloi dabagi maramdi kar ado kilometer taramuk thaujilaklabani thong aduna kilometer kunni sanglibado kilometer taramuk thorklabagi tungda gari gi thawado gram chahum dagi henadi sijinaram lagani mahakki weight to hantharam lagani aduna uchek adugi gram chahum gi arumbado haptilakpada kar aduna kilometer tararom thaukhibada chatkhiba thaugi gram chahum lomgi arumbado chatthrabani aduna thongado sumtek tekloi sume ima do nang nasagi ming bhawbo iba haite haina nong mata su aingonda lai takide aduga ngasidi kaigino nang English su yamna ngangliba aduga aruba wahanggi po kun su piwa ngamliba sibo nangbo aingonda nahan makai oidaba nganglibra adu bro yengotu hoy ma hima budne sidi ima aibong tekandio hoy ma chen kinu pamacha chen kinu irena wahna mahang lagi ni lam lagasule ekta sabaya khawrang lagasu ekta thakpaya bot karino hayune Listen, adu di na koy babana sanwiri ba takpiri ba pakongla adu di ay suthangina adu di zubi listen ay amuk chalakene jamna fazab pakong ma masti buhet khong mangam ba nang haire khangyare matam amada ne khongrang amada lansen ba kauba sahi mari muktagi nupa masa amal leram ne ba ko mahaki mayamba sahi tarit suraba mayamba do
mahakna sahi mari surakpa matamda nongma train station amada mangkhibadagi adum thiba khangkhidre. Lansenbagi mama mapa imung manung amadi laikai mayam changduna thibadasu mahakki mayamba adugi thongul liba phangkhidre adumak sanana mangkhre. Adubo yamna laibuk phaba amana sahi 15 matungda lansenbanane mahakki mayambagi angakpa paw ama taki mahakki mayambado hajiksu hingduna lai haibado mahakna khanglammi. Ado mahakki laifam adusu lansenbana khangme. Adudagi mayambagi laifamda nongma mayamba unaba lansenbana salame. Mayambana laiba yum aduda sangsalakpa matamda yum adugi manungda mekanik amaga ukil amaga doktor amaga makoy ahum punna wari sanaduna lairame. Matam aduda lansenbana mahakki mayambado mekanik tuni haibado irailai khangba ngamlammi. Adudi hayuni lisan adu buro lansenbana makoy ahumgi manungda mekanik ado mahakki mayambani haibado kamdauna irailai khangba ngamkhibano amta haironi. Terina ado doktor du mahakki mayamba oiramni nate kaisu doktor du sunate mekanik to mahakki mayambani haibado mana khangi haibani kamdauna khanglino haiba. As adudi khangdreda ai phongbirage bungo adu buro mekanik to mahakki mayambani haibado mahakna irailai khanglibagi maramdi ukil amasung doktor do nupi ngaktani. Aduna neba episode aita ngasi amuk taram na uksari akoy na mamang changjekhiba paukhong adudi ayese nungsibtagi suhena yangi haibadi speed haiba nate wet yang baduni aise nungsibtagi suhena yangi adubo milising amana irailai na thangat pangamde ai kanano haina hangjabani masigi asumba paukhongdi Konggol haina pakhum pibirep khiba mioi singado mado asumba pakhum pibirep mioi singi masingdi yamde adubo ayambana aeroplane haina pibirei yangba haiba oina speed lomda mayamna tana khiba mali. Mathangi paukhong amuk changjarake masidi sumna paukhum pibiro akoy kamenta ngasigi paukhong adudi ayese lainungdagi lakpani ayese una loina koisilli aibo nunti numit khudingi mayam sijinabi ayese kanano amuk taghana haijarage ayese lainungdagi lakpani aibo u mayamna u singna pungkoy koisinduna yomsinbi aibo nunti numit khudingi mayamna sijinabi ayese kanano. Paukhong ngasigi asumba paukhom akoygi kamenta phongbiramo ngasigi damakadi puna magputhagatchari.